Uripok nupi apun balub ki tara soba mapok kumwon thouram ngase Uripok Sorban Chingenda Laiba Imphal Public Library Hall da pangthokkhre thouram adu da UAL gi President Retired Lieutenant Colonel thouram Tikendra Singh UNAL gi President in charge Gurumayum Dayapati amadi UAL gi Vice President Senior Advocate Khwarapam Tarun Kumar Singh na mathang sitna Chief Guest President amadi Guest of Honor one sarukya ke thouram adu mari lena UNAL gi General Secretary Chongtham Ongbe Ebedombina Fongdorakpada Lob Asi Kumja Inglisingin Gatara Mangada Sapong Laki Lob Asina Hek Sapong Lakpagi Laibak Miangi Yaifana Bathabak Thorom Kayasu Sarukyadna Lakle Mahang Namakata Aduna Inglisingin Kungo Humdogi Me Ahumdagi Haudana Tok Libalan Asina Maram Oraga Mayum Makai Tatuna Lanjelaktuna Relief Camp Chingala Riba Chamjaraba Mioi Kaya Sikidamak UNAL amadi UAL adina khosamaduna angamba tengbang kaya piduna lakli UNAL gi mapok kumwon gi mangoinana tha asigi tam kun mari da UNAL na sinduna langon zone 3 da meeting sanglenda Mahairoi Singgi Oiba Anirak Suba Painting Competition Pangthokkhre aduga makok mathang tarakhraba Mahairoi Singdesu Manamatum Piduna Ikai Khumnaba Otke Masida Sutana UNAL na Hek Saponglak Parlup Asigi Executive Member Singa Sagonaduna Laklaba Masagi Chahi Humfu Helaba Ima Kunipan Dalup Asigi Makaidagi Achamba Khudol Piduna Ikai Khumnaba Otke Hana Fungdokhe Kolem lekai dagi pokso gi ekta senaba angang nupi masa amakaki mahaki laibaktiba thokdo adu Uripok nupi apun buluk nauna solve tabjaki madugi makha tarakpada laibaki sawrabi isu kaya Uripok nupi apun buluk nana thokdang yazaki loina na hantakta thokiba 2023 gi May gi ahum suba tarik tagi khangokdana Manipur da thokiba Laibaki irang aduda Uripok nupi apun baluk UNAL amadi UAL gi volunteers nga kusam narakanda loising loya da lairiba hanaki lana aduda awa ana taraba asok apan taraba unamak Uripok nupi apun baluk UNAL amadi Uripok apun baluk kusam narakanda akoina tembang kaya ama pizaki madugi makha tarakpada Uripok nupi apun baluk UNAL amadi UAL koi kusam naraga saminariba lup asiga loina na ising isaw na mayok na iraba kayata akoigi loop ani sige maikay dagi angamba kudol kaya ma Uripok maikay katana Manipur gi loising loyada satuna akoy kudol tamsaki